Welcome back to my channel. PK Pothaminasi Kaminasi channel asina ngasisu adombo taram noksari amadi kokno kurum jeri. Loinana channel asina mamangda habidi nahan thangjan namitagi sandokba hujakiba samrugi matangda samruna kari hairi habiduki ahan batangkak thamjakraba matungda aduga mathangdi numisidana nomajing numit oibina maram oraga nithauka numisidagi amuk thamjare haitare anisuba tangkak miyamna kudul tamjake ngasigi ani suba tangkak asidadi mamangda ahan tangkakta palhodaba singdagi laukhasaraga aduso nupi khaki laukhasargi ngasidi aduga ngasigi tangkak sini yam nunghaiba mana samru khaki natana sakragi matang su khara sum yorani haitare adu nupi khaki sigi mathangda nupagi amu laukhasarani aduga nupagi si loraka na nupa amdi nupi de yengba yaba ani makte yengba yaba fol na kari kari lei haiba singcho thamjaraki ge aduga si loraka amuksu sagi matang su mayamna thambirakba singdu mathang matang sum aina thengnajaba khangjaw makai loina share tawina se tare aduga aina hena panjaningba mana samrugi matang asidi ekoina aina harisi magna loina mak sumgani haibadi nati sumba yai lanba yai aduga sangchatta khara makai di loina sumgani haiba wafamsi thamjage aduna ngasi khudul tamjari basi nupigi jaga singda kari kari samrugi phol sing leri haiba singdo miyamda khudul tamjaduine samru khangna dana koi sakragi matang su khara sum maru obi singi matangda panjarake aduna miyamda khudul tamjarake aduga miyamna comment feedback pibirakani haibagi thajabusu thamjai aduga miyamna pibirakpa suggestion jo dumak channel asina taram oksari amadi adumak noksinjari haiba wafamji thamjaraga miyamda khudul tamjarake ko miyeng taminasi Koi papa pika channel do subscribe to you please ngasigi ani suba tangkak haibadi PK channel na sandokjariba samruna kari hari haibasigi matangda thamjaba paring naina sandokjariba serial oina ani suba episode ta thamjaribasi mamangi episode 1 da panjahodaba kayadagi khongwachari haraga mapung oina nupi khaki oina lokhasage sigi mathangda nupa singi lokhasage aduga amuksu nupa amadi nupi animakti yengba yaba singna kari kari leri haiba singjo mathang manaw naina adumak miyamna khudul tamjarakadoribani ngasigi ani suba tangka sida nupi singi oina episode 1 da palhodaba singi maraktagi khudul tamjarage ahanbada laibakta amasung khadangda punna samru lerabadi habidi laibak amadi khadangda punna samru mafam sing leiba taragadi nupi adu ningthaugi mathawna leigani leima oibi natraga masana ningthau oiba natragana ningthaugi matawgumna laibak fabi oigani hari asumna ani subada oi thangba sairungda leirabadi nupi adu sidri fawba yai fabi oigani nungai yai fabi oigani ahum subada yet thangba khomda samru leirabadi aduga maduna machu nganglabadi nupi adu masa nupi mari dagi tadana pokali marakta nipa ani natraga ama yaugali thajinda samru leirabadi laibak fabi oi aduga oi thangba khomda leirabadi masa nipa poklaga lukra oigali nipa do punsigande asumna mathangda samruna amang thongda leirabadi nupi adu ningthaugi matu oi natraga masana ningthaugi saktam logani tarit subada nupigi natonda habadi natongi matonda samru leirabadi masu aduna nganglaga nupi aduna laibak fabi oi aduga samruna masu muraga lukra oigali natragana nipa nahada oktabi oigali mathangda nupida samruna khoigi makhada leirabadi laibak fabi oi aduga mathangda khomet khomjinda leirabadi samru leirabadi laibak tibi oi asumna mathangda nakong oida khauri oirom oi thangba sairungda samru leirabadi masanipa tang poi puk oiromda samru leirabadi nupi adu lamchat fajai machat fajabi oigani aduga nakta insang sang habidi sang sang na samru leirabadi nupi adu leifak na sali mi sakhang maikhang naba oigali sumna nupi gi oi thangba sairungda khut oida sagol hawai maru muk chawna samru leirabadi nupi adu yamna lamchat fajabi oigani loinana
ꯈꯧꯔꯤꯒꯤ ꯌꯦꯠꯂꯣꯝꯗ ꯆꯀ꯭ꯔꯒꯤ ꯃꯑꯣꯡꯗꯧꯅ ꯂꯩꯔꯕꯗꯤ ꯂꯨꯈ꯭ꯔꯥ ꯑꯣꯏꯒꯜꯂꯤ, ꯑꯋꯥꯕ ꯅꯪꯉꯤ꯫ ꯑꯗꯨꯒ ꯆꯀ꯭ꯔ ꯑꯗꯨꯅ ꯀꯨꯡꯅ ꯈ꯭ꯋꯥꯡꯗꯒꯨꯝꯕ ꯂꯩꯔꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯣꯛꯇꯕꯤ, ꯃꯅꯤꯡ ꯇꯝꯕꯤ, ꯃꯍꯥꯛꯅ ꯇꯧꯅꯤꯡꯕ ꯇꯧꯕꯤ ꯑꯗꯨꯒꯨꯝꯕ ꯑꯣꯏꯒꯜꯂꯤ꯫ ꯂꯣꯏꯅꯅ ꯈꯣꯡꯗ ꯂꯩꯔꯕꯗꯤ ꯂꯝꯆꯠ ꯆꯪꯈꯣꯟꯕꯤ ꯑꯣꯏ, ꯅꯥꯡꯒꯟꯗ ꯂꯩꯕꯤ ꯅꯨꯄꯤꯗꯤ ꯃꯋꯥ ꯀꯥꯏꯅꯒꯜꯂꯤ꯫ ꯅꯨꯄꯤꯒꯤ ꯈꯨꯠꯇ ꯂꯩꯕ ꯆꯀ꯭ꯔ ꯌꯦꯠ ꯑꯣꯏꯅ ꯂꯩꯁꯤꯟꯕꯤ ꯑꯣꯏꯔꯕꯗꯤ ꯂꯝꯆꯠ ꯐꯖꯕꯤ ꯑꯣꯏ, ꯑꯣꯏꯗ ꯂꯩꯁꯤꯟꯕ ꯑꯣꯏꯔꯒꯅ ꯂꯝꯆꯠ ꯐꯖꯗꯕꯤ, ꯁꯥꯒꯤ ꯁꯥꯖꯠ ꯆꯠꯄꯤ ꯑꯣꯏꯒꯅꯤ꯫ ꯍꯥꯏꯕꯗꯤ ꯌꯦꯠꯇ ꯂꯩꯔꯒꯅ ꯑꯐꯕ ꯑꯣꯏꯒꯅꯤ, ꯑꯗꯨꯒ ꯈꯨꯠꯀꯤ ꯑꯣꯏꯅꯅꯤ ꯍꯥꯏꯔꯤꯁꯤ ꯆꯀ꯭ꯔꯒꯤ ꯑꯣꯏꯅ ꯂꯩꯕ ꯃꯇꯝꯗ ꯑꯣꯏꯗ ꯂꯩꯔꯒꯅ ꯂꯝꯆꯠ ꯐꯖꯗꯕꯤ ꯑꯣꯏꯒꯅꯤ, ꯌꯦꯠꯇ ꯂꯩꯔꯒꯅ ꯐꯖꯕꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯅꯤ꯫ ꯅꯨꯄꯤꯒꯤ ꯈꯣꯏꯗ ꯅꯥꯀꯣꯡꯗ ꯂꯩꯁꯤꯟꯕ ꯆꯀ꯭ꯔꯒꯤ ꯃꯍꯩꯗꯤ ꯃꯍꯤ ꯃꯌꯥꯏ ꯐꯕꯤ, ꯆꯦꯟꯕꯤ ꯍꯥꯏꯅ ꯈꯪꯅꯒꯅꯤ꯫ ꯅꯨꯄꯤꯒꯤ ꯃꯄꯨꯛꯇ ꯅꯥꯡꯒꯟ ꯐꯥꯎꯕ ꯌꯦꯠ ꯑꯣꯏꯅ ꯆꯠꯄ ꯃꯍꯤ ꯑꯃ ꯂꯩꯔꯕꯗꯤ ꯃꯥꯅ ꯂꯩꯔꯨꯕ ꯃꯐꯝꯗ ꯃꯨꯠ ꯇꯥꯛꯅꯕ ꯑꯣꯏꯒꯅꯤ, ꯍꯥꯏꯕꯗꯤ ꯃꯥꯡ ꯇꯥꯛꯅꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕꯅꯤ꯫ ꯑꯃꯥꯡꯊꯣꯡꯗꯒꯤ ꯈ꯭ꯋꯥꯡ ꯐꯥꯎꯕ ꯃꯍꯤ ꯑꯃ ꯂꯩꯔꯕꯗꯤ ꯃꯆꯥ ꯃꯋꯥ ꯈꯥꯡꯕ ꯉꯝꯗꯦ, ꯅꯨꯃꯤꯠ ꯆꯨꯞꯄ ꯋꯥꯗꯨꯅꯇ ꯂꯩꯕ ꯄꯨꯟꯁꯤ ꯑꯣꯏꯒꯅꯤ꯫ ꯂꯥꯏꯕꯛꯇ ꯁꯝ ꯄꯨꯟꯐꯝꯗ ꯂꯨꯈꯝꯗ ꯈꯧꯔꯤ ꯃꯌꯥꯏꯗ ꯆꯀ꯭ꯔ ꯂꯩꯔꯕꯗꯤ ꯃꯍꯥꯛꯅ ꯌꯨꯝ ꯄꯥꯟꯕꯒꯤ ꯃꯇꯨꯡ ꯆꯍꯤ ꯑꯃꯗꯒꯤ ꯍꯦꯟꯅ ꯄꯨꯟꯁꯤꯒꯟꯗꯦ꯫ ꯅꯨꯄꯤꯒꯤ ꯃꯀꯣꯛ ꯑꯣꯏꯔꯣꯝꯗ ꯆꯀ꯭ꯔ ꯑꯃ, ꯀꯣꯛꯀꯤ ꯃꯐꯝ ꯑꯃꯗ ꯆꯀ꯭ꯔ ꯑꯅꯤ ꯅꯠꯇ꯭ꯔꯒ ꯑꯃ ꯂꯩꯔꯕꯗꯤ ꯃꯋꯥꯅ 12ꯗꯒꯤ ꯍꯦꯟꯅ ꯄꯨꯟꯁꯤꯒꯟꯗꯦ, ꯅꯧꯅ ꯂꯨꯈ꯭ꯔꯥ ꯑꯣꯏꯒꯅꯤ꯫ ꯑꯁꯨꯝꯅ ꯃꯊꯪꯗ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯌꯥꯏ ꯅꯨꯄꯤꯒꯤ ꯑꯣꯏ ꯊꯪꯕ ꯈꯣꯡꯒꯤ ꯃꯇꯣꯟꯗ ꯁꯝꯕ꯭ꯔꯨ ꯊꯨꯡꯂꯕꯗꯤ ꯌꯨꯝ ꯍꯦꯛ ꯄꯥꯟꯕꯒ ꯃꯤꯔꯣꯜꯕꯤ ꯑꯣꯏꯗꯨꯅ ꯃꯆꯥ ꯊꯨꯅ ꯄꯣꯛꯄ ꯑꯃ ꯑꯣꯏꯒꯅꯤ, ꯃꯃꯥ ꯑꯣꯏꯒꯟꯒꯅꯤ꯫ ꯑꯁꯨꯝꯅ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛꯇ ꯊꯝꯖꯔꯤꯕꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯒꯦ꯫ ꯃꯊꯪꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛꯇꯗꯤ ꯅꯤꯄꯥ ꯈꯛꯀꯤ ꯑꯣꯏꯕꯁꯨ ꯑꯃꯨꯛ ꯂꯧꯈꯠꯆꯔꯛꯀꯦ꯫ ꯂꯣꯏꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯅ ꯆꯥ ꯊꯨꯡꯕꯒꯤ ꯃꯇꯥꯡꯁꯨ ꯃꯌꯥꯝꯅ ꯊꯝꯕꯤꯔꯛꯄ ꯀꯌꯥꯗꯣ ꯃꯊꯪ ꯑꯗꯨꯃꯛ ꯈꯨꯗꯣꯜ ꯇꯝꯖꯔꯛꯀꯦ꯫ ꯉꯁꯤꯒꯤꯁꯤꯗꯗꯤ ꯅꯨꯄꯤꯒꯤꯗ ꯑꯩꯈꯣꯏꯅ ꯆꯀ꯭ꯔ ꯑꯃꯗꯤ ꯁꯝꯕ꯭ꯔꯨ ꯊꯨꯡꯕꯒꯤ ꯃꯇꯥꯡꯗ ꯆꯥꯎꯔꯥꯛꯅ ꯂꯧꯈꯠꯆꯕ ꯈꯔꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯒꯦ꯫ ꯃꯊꯪꯒꯤ ꯑꯦꯄꯤꯁꯣꯗ ꯑꯃꯨꯛ ꯑꯅꯧꯕ ꯇꯥꯡꯀꯛ ꯈꯔ, ꯍꯥꯏꯕꯗꯤ ꯃꯁꯤꯗ ꯄꯜꯍꯧꯗꯕ ꯈꯔ ꯑꯗꯨꯝ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯛꯀꯦ꯫ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯒꯦ, ꯄꯤꯅꯕꯤꯔꯁꯤ꯫